Dengue haibasi ayuk nungthilda yamna chikanba Aedes kauba kang makhal amana chikpadagi kangda yawarpa mahikna sandokpa laina makhal amani. Dengue gi layong singdi arum kan hoba kok yamna kanna chikpa saru sayang chikpa mit ki manung thangba sarukta chikpa naba fauba kok ngauba oningba chaning thakningba faudaba puk lengkhatpa marak marakta khong hamba mai ngak thabak na chingba saruk singda lai thokpagum mapak tholakpa gyan mangba amasung wanthaba asina chingbani khare hena lusinba layong singdadi naton chin amasung yarida I thokpa yawi hairiba symptoms sing asi thengna birabadi khudakta rims na traga jenims ki microbiology department da chatpiduna blood test thokpiyu dengue dagi khoina ngakthok chanana bagidamak ayuk nungthil gi matam da su mosquito repellent coil amadi vaporizer seasonabiyu ayuk nungthil tumbada kangkhal khanbiyu ayuk nungthil gi matamda kangna chikpa ngamdanaba achonba firol setpiyu yumgi akoiba luna nana thamba iram nala singdoktuna ichel lehengadabani ising yokpa patra makhum chena khumduna thamsi chayol khudingi ising haidoktuna anoba sindoksi sizinnadraba hundoktuna thamba patra sing chapu akaiba plastic cup kauta asina chingba sing leitanaba phumjinbiyu natraga mai thadokpiyu sizinnadraba tire sing thamba tarabasu ising tungdanabagidamak hutokpiraga thambiyu leigi gamla da yawba ising chayol khudingi haidoktuna anoba sindokpiyu yumgi manung amasung akoibada leiba ising thamba ising tungba yaba kollik drum reservoir na chingba sizinnadrabadi mathak makha onthoktuna thambiyu Kadigumba dengue na naba thoklabadi ningthina pothabiyu ising amadi mahi marang kaina thakpiyu ka henjilakpagi khudam urabadi khudakta doctor tanabiyu Eikhoi punna dengue dagi ngakthokminasi paujenjariba Directorate of Health Services amadi National Health Mission Manipur